मणिपुर की अपुनब शक्तम ngaknaba honabada asugapan nangkrabasingidamag aikoina kari toba yabage haibado punna khanaduna thabak paikhatpagi tangai fadaba leire haina ichamgi hanagi president Nongthombam Rajendrana phongturakle Khamenloki lanfamda sokpadagi matam sangna laikanaduna leiramlaga laikidraba laimiyum premge imung manungda lamgi pata khusinabagi thoram amada wafamasi phongdokhibane Khundrakpam community hoda pangthokiba thoram aduda point manga chauba lamgi pata adu Nongthombam Rajendrana Arambai Tengol General Headquarters के advisor Ranjit Elangbamda sinakibane tungda 80 unit 16 pangai Khundrakpamgi commander Embazanda mukhusinaraba matung commander Embazanna laikhidraba premgi apopi laimayum memada mukhusinaki ningsingba yabadi laimayum prem mamang choigi June kunithoida Khamenloki laifamda kuki kulai paiba singa lanthengnaबदा सोखिबने mahak matam sangna layeng laklaba matung chahi adugi October 18 da laikanaba ngamdana laikitabane N Rajendra atopa meng boina makha tana hai laikhidraba laimiyum premgi mungase juribamdagine kumjali singani tara manga da juribamdagi laklaga Khundrakpamda asanba ka amada leibane mamang choigi mi ahumdagi horakiba iranga sigi manungda akanba lanfam ama oikiba Khamenloki thodokta prem sokpadagi matam sangna layeng laba matung laikidabane maki mung manungna leifam leitabagi awaba se khara makai kongnaba point mangagi lama se ngasi khusinabane imung manungi myoi singna afaba numit ama yenglaga yum saba horagani chahi ama khelaba lanasigi manungda asogapan yarko matamda angamba thakta mateng pangli tangai fadana mapal Manipurda puraga layeng daba yadaba yaurabasu thanaba honari Hauzi aikhoi ama toina punsinduna thengnaminabagi tangai fadaba lei apunbagi pangalama sagatuna lanasi mai paknaba honasi Amoromda imalebaki damag lanthengnaबदा sugapan yauduna leiriba singa sigidama kari toba yabagi haibasi aikhoi khudingmagna khanabagi matam oire haina mahana makha taki Lan siki oina sahi amaga makai muk semi pung khuding mak se loina warga lakhre gari da la ga pang dan leibam da changa ga loina pangam mane ngasi di yumdagi mapan thokhi kanamata haidi magi wakhal da akibna thugot khabra kari no mayam sina koina khabar da print media da thengnabada demand bom pokhai ale adu tawle absin maram workan da tasengna akhoi gi yeknaba thengnagadabdi matam wali sigi marak sida akhoi masengi porama lakpa man basina maram workan da akhoi yamna nungaitaba mamang da gi sokhiba mayam ama ai eti headquarter ga torokan da dum ai mapan da layeng mathaba asoko mayam layeng bas ai dum thopur ga laksari huji ku check adum chali adu bu ngasi gi akhoi gi leibak sida lan manung sida akhoi gi marak ta magi group gi ne lakpasi sisina maram worga tasengna khudngaksa mayam ama su tawhong khangdraba Nakalamaromda Thoramaduda Saru Yakiba Arambai Tengol General Headquarters ke advisor Ranjit Elangbamna hai Khamenloki lanfamasi kaubung amlaroitaba lanfam amane lanfam aduda soktuna kuina leiramlaba matung thawaina pon thapikhraba laimayum premgi imung manung leinaba mafam ama Nongthombam Rajendrana Arambai Tengol General Headquarters ki khuthangda pirakpa simak thaganingai ni Imaliba ki dama Arambai Tengol na konariba sidas terasigi miyamna mapung phana sogatpiu haina sumahana makata na phongdokhe Manipur की काचिन कुयादा लेबिरिबा इसासिंग इनाउसिंग यारगदी Arambai Tengol bu pung thogotpiu Arambai Tengol की इसासिंग न तौजरिबा अमदि पंगई की यूनिट 16 न तौजरिबा मफम खुदिंग मक्ता लेबिरिबा Arambai Tengol की इसासिंग ना अखोई की थौना लिंगजेन से असुकी मतिक यहरबा कलहन दरकार ओय अदुदा अंगांग सिंगसिबु हेना सपोर्ट पिबिनबा मफम खुदिंग मक्ता लेबिरिबा अखोई की अहलमन सिंग इमाबेन सिंग पुनमगना Arambai Tengol bu nuksibiu Arambai Tengol ne tawriba thabak singse akhoi Manipur praja gi diko haiba wakan si khanbiraga Arambai Tengol singna tawriba thabak sida moigi interest dawl oina wa am tangang bi ganu haiba from ji miyam punu from da khurmaga hajari